ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯑꯍꯟꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 4 ꯄꯣꯛꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ 4ꯃꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯍꯟꯊꯦꯝꯒꯤ ꯅꯨꯄꯤ ꯇꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯗꯣꯛꯆꯈꯤꯗꯅ." "ꯀꯔꯤ ꯋꯥꯅꯣꯅꯤ ꯃꯃꯥ, ꯅꯪꯅ ꯑꯗꯨꯛ ꯀꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯅꯠꯇꯦ ꯃꯃꯥ, ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯇꯥꯕꯗ ꯈꯔ ꯌꯥꯃꯧꯅꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯗꯧ ꯃꯥꯟꯈ꯭ꯔꯦꯗ." "ꯍꯣꯏ, ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯦ ꯇꯥꯕꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯩꯅꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯋꯥ ꯀꯥꯏꯅꯔꯒꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ." ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯗꯨꯛ ꯀꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯆꯤꯡꯅꯅ, "ꯃꯃꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧꯔꯤꯕ꯭ꯔꯥ?" "ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ." "ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯑꯩꯅꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯋꯣꯏ ꯇꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯦ꯫ ꯑꯩ ꯃꯃꯥ, ꯏꯆꯥ 4ꯁꯦ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯒꯗꯣꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨꯀꯣ." ꯇꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯇꯨ ꯇꯥꯇꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ, "ꯃꯃꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯕꯣ?" "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯔꯤ. ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯤ ꯑꯃꯠꯇꯗꯤ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯕ." "ꯃꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ 4 ꯂꯩꯔꯤꯕꯁꯤꯗꯤ." "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯃꯈꯣꯏ 4ꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯈꯤꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ?" "ꯃꯃꯥ, ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯕꯨꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯟꯗꯣꯟ ꯅꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯏꯆꯥꯁꯤꯡꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤ. ꯀꯅꯥꯅ ꯈꯪꯕ, ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯒ ꯃꯗꯨꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯕꯗꯤ? ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯂꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯃꯨꯕꯤꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯁꯤꯗ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯁꯤꯕꯣ? ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯑꯆꯧꯕꯤ, ꯍꯣꯏ ꯍꯣꯏ, ꯆꯪꯉꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯟꯊꯦꯝꯗꯨ ꯂꯧꯗ ꯀꯧꯈꯥ ꯀꯧꯊꯨꯝ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯥꯟꯗ ꯌꯣꯄꯥꯛ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯈꯨꯜꯒꯤ ꯅꯍꯥ ꯑꯃꯅ ꯑꯍꯟꯊꯦꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯥꯒꯤ ꯑꯣꯏꯅ, "ꯈꯨꯔꯥ, ꯀꯩꯅꯣ ꯌꯣꯄꯥꯛ ꯑꯃꯒ ꯀꯔꯥꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯕꯣ, ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦꯅꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯧꯕꯨꯛꯇ ꯐꯖꯕꯤ ꯂꯩꯔꯥꯡ ꯀꯅꯥ ꯂꯩꯔꯒꯦ?" "ꯏꯕꯣ, ꯀꯗꯥꯏꯗꯒꯤ ꯂꯩꯔꯥꯡꯅꯣ ꯍꯧꯖꯤꯛꯄꯣ? ꯅꯪ ꯈꯨꯔꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯀꯧꯈꯥ ꯀꯧꯊꯨꯝ ꯇꯥꯟꯕꯅꯤ." "ꯍꯦꯔꯥ ꯈꯨꯔꯥ, ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯗ." "ꯏꯕꯣ, ꯑꯃꯃꯨꯛ ꯂꯥꯛꯂꯒ ꯈꯠꯅꯅꯕ ꯁꯥ ꯂꯥꯟ ꯇꯥꯅꯕꯅꯤꯀꯣ." "ꯍꯦꯔꯥ ꯈꯨꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯏꯟꯗꯣꯟ ꯑꯅꯤꯃꯛ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯒ ꯂꯣꯏꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯠꯇ ꯈꯠꯅꯔꯣꯏꯗꯧꯅꯤ." "ꯏꯕꯣ, ꯅꯪꯅ ꯍꯥꯏꯕꯁꯤꯃ ꯐꯅ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯅꯍꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯂꯧꯕꯨꯛꯂꯣꯝꯗ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯍꯥꯗꯨꯁꯨ ꯑꯍꯟꯊꯦꯝꯅ ꯊꯧꯁꯥꯗꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯒ ꯑꯍꯨꯝꯁꯨꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯟꯕꯤ ꯑꯗꯨꯒ ꯁꯅꯥꯎ ꯑꯗꯨꯒ ꯂꯝꯄꯥꯛꯇ ꯁꯟ ꯂꯤꯁꯥꯡ ꯊꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯗꯨꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯅꯤꯈꯛꯁꯨ ꯁꯟ ꯊꯥꯗꯣꯛꯄ ꯂꯥꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯆꯥꯎꯕꯅ, "ꯍꯩ ꯁꯅꯥꯍꯜ, ꯅꯣꯏꯅ ꯁꯟ ꯂꯤꯁꯥꯡ ꯊꯥꯗꯣꯛꯄ ꯂꯥꯛꯂꯤꯕꯗꯨꯕꯨ
ꯅꯣꯏ ꯄꯥꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯍꯟꯕ ꯌꯥꯗ꯭ꯔꯣ? ꯁꯅꯥꯃꯆꯥꯅ ꯈꯨꯔꯥ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯕ ꯈꯛꯇ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯄꯣꯟꯇꯦꯗ. ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯣꯏꯅꯤ꯫ ꯈꯝꯇꯣꯟꯅ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯏꯆꯥ ꯄꯤꯕ ꯀꯇꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯕꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯕꯨꯗꯤ ꯍꯦꯟꯅ ꯐꯔꯦꯗ꯫ ꯁꯅꯥꯃꯆꯥꯅ ꯈꯨꯔꯥ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯕꯅꯤ꯫ ꯁꯅꯥꯍꯜꯅ ꯃꯁꯤꯗꯤꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ꯫ ꯑꯍꯜꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯗꯦꯗꯀꯣ꯫ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯇꯟꯕꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯃꯆꯥ ꯑꯍꯜ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯔꯦ꯫ ꯆꯥꯎꯕꯅ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯅꯥꯃꯆꯥꯁꯤ ꯉꯥꯡꯕ ꯁꯛꯄ ꯃꯈꯣꯜ ꯃꯋꯥ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯍꯟꯇꯦꯝ ꯃꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯏꯆꯥ ꯄꯤꯕ 3 ꯄꯣꯛꯄꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯝꯂꯒ ꯂꯤꯝꯆꯥ ꯆꯥꯅꯤꯗꯣ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕ ꯏꯆꯥ ꯉꯥꯛꯇ꯫ ꯊꯣꯏꯕꯅ ꯏꯃꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯕꯅꯤꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯂꯩꯔꯝ ꯅꯪꯗ ꯍꯥꯠꯂꯒꯅꯦ ꯊꯃꯣꯏꯁꯦ ꯏꯪꯂꯗꯕꯅꯤ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯦꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯒꯤ ꯐꯤꯅꯥꯠꯀꯤ ꯈꯨꯍꯨꯟ ꯃꯨꯟꯅ ꯈꯪꯂꯕꯅ ꯃꯁꯥꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯑꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯐꯤꯅꯥꯠꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯐꯥꯎꯕ ꯃꯨꯟꯅ ꯂꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯁꯤ ꯅꯠꯇꯕ ꯃꯣꯏꯅ ꯇꯧꯔꯨ ꯀꯩꯗꯧꯒꯦ? ꯀꯌꯥꯗ ꯃꯆꯨ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯝ ꯇꯩꯔꯝꯕꯒꯤ ꯂꯨꯔꯥ ꯐꯗꯤꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯅꯤꯡ ꯆꯪꯂꯨꯕꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯍꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯣ ꯅꯆꯥ ꯀꯇꯟ ꯃꯌꯥꯝꯁꯤ ꯉꯥꯡꯅꯕꯗꯅꯦ ꯑꯩꯁꯦ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯅꯦ꯫ ꯏꯍꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯔꯒ ꯌꯥꯕꯁꯤꯗ꯫ ꯍꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ꯫ ꯌꯦꯡꯉꯣ ꯃꯣꯏꯗꯤ ꯂꯥꯏꯗꯅ ꯑꯋꯥꯡꯒꯤ ꯇꯥ ꯑꯍꯟꯇꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣꯕ꯫ ꯑꯁꯤ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯦꯡꯉꯣ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯃꯈꯣꯏ 3 ꯂꯩꯕꯕꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯦꯛꯇ ꯏꯁꯧꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯤꯙꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯨꯗꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡꯗꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯗꯨ ꯄꯩꯔꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯈꯧꯗꯦꯝꯗꯨꯅ ꯑꯆꯧꯕ ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯕꯥꯕꯥ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯁ꯭ꯋꯥꯏꯗ ꯎꯀ꯭ꯔꯣꯡꯗ ꯃꯌꯥꯝ ꯐꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯁꯤꯔ ꯇꯧꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇꯨꯗ ꯀꯔꯤꯅꯣ ꯁꯨꯕ ꯆꯠꯄ ꯌꯥꯕ ꯑꯃ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ ꯀꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤ ꯐꯥꯎꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯊꯣꯏꯕ ꯃꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯍꯟꯖꯤꯟꯕꯁꯨ ꯉꯝꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯕꯥꯕꯥ ꯑꯩꯁꯨ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯁꯤꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯪꯕꯤꯅ ꯂꯩꯔꯣꯏꯌꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤꯗꯤ ꯀꯔꯤꯕꯨ ꯁꯨꯅꯤꯡꯉꯥꯏ ꯂꯩꯅꯤꯒꯦ? ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯒꯤꯗꯤꯅꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯃꯥ ꯅꯄꯥ ꯑꯁꯣꯟꯕ ꯑꯩꯈꯣꯏꯅ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔ ꯐꯥꯎꯕꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯨꯔꯨꯕ ꯑꯗꯨꯒꯅꯦ ꯅꯣꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯆꯥꯕ ꯁꯤꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯝ ꯇꯩꯕꯗ ꯂꯣꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯅꯨꯔꯥꯗꯨ ꯊꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯒ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯏꯃꯨꯡ ꯏꯪꯈꯣꯜ ꯑꯍꯥꯡꯕ ꯑꯗꯨꯗ ꯑꯣꯏꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯏꯃꯨꯡꯗꯨ ꯀꯣꯝꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯋꯥꯔꯤꯝ ꯁꯨꯕ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯗꯨ ꯉꯝꯗꯗꯨꯅ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯌꯣꯝꯄꯥꯛꯇꯨ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯄꯥꯕꯨꯡ ꯀꯤꯕꯒꯤ ꯀꯁꯪ ꯀꯁꯪ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯐꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫
Matamduda yaima itha thazadana mayam bungning kol senglambadu ubada. So, ngasisibu kay namino. Onong singye kay dorge nang doang iduba. So, ay naibadi adu haibunati. Ngasita songna inkol senglam libasibu taray dagi lakwa wakal no haywani. Hey, ay na inkol senglam ise. Apay wakal nati. Ko wakal ka nati ba? Paba na haibaduda upay dito na siyang libani. Nang su napi pandat libase kari yaru lao. Ngamdre. Paba na tasaw da hayramaya na tro tasaw dumtong so. Madugi da bagto ay ngon hayrakat. Asiyay ito na yay madu hutlay toklaga sat kirami. Toiba upay leita tande mande tawdo na napisingdo lepta na pandat lami. Asom na ahantemgi masanupi atombi sanatombi do maghoygi pukri masa adudagi iru sadeng laga karak lami. Madam duda masayay masanayay na sumangsi na ba tokpray sumsit aduna kung hambon do tsuptut lupsilaga sumangdo guro-guro law na tayribado ubada taha-taha. Ichiyay, kayo na tawin matawdo ba? Sumanggi lamsa, loy na pukri pukang tungbaga tsama na batarimi. Ay na niya, nurana tum tayrage haisu nang namayade tawri ba? Sanayay na. Hey, nang nakari kangada na. Asini na sitnahan daw riba ni. Nurana tabli-tabli tawdo saruk po din niya. Sumsisina sasatlo si mana pay tawbo ni. Pila ba ni? Tabag tubra hay babu sumangsidi pajarani ba? Asiyay do na sanatombi do masayay man tawri ba tabag do masing thadabi polang kukta pi asot pa do pagdok na ba tawrami. Sanayay so manaw na pinangang libado tabo da saurap na. Tombi, ngang basak pa da yam likalakan ko. Mina tawba tabagta singthan da ba tawgan. Asida budi pay hayeng na yung palakanda tumachi ama phawba ne chaba ko na ri ko. Ichiyay, masing thada ba yuwanati. Isiyay na tawri ba do pibam taroy da ba do gi haibani. Yam khanglida imani ko. Angang ni masar kanu sai sar ka tokani. Haibiroi na soina haibagi haibibay wani. Haibada saurdi suwaya haizaroi. Asiyay na sanatombi do kuku kamlaga imungde sankidami. Sanayay su saw lauraga jangkriba mananupi do tanaba konjel kalapna. Haibinu, anga hainu tayreng ima sasilakanu. Masena haribu tabada sanatombi su sauna imungdagi konjel kalapna. Hone su hai haizaroi. Sanayay mananupi matawduda sauningbudi lardana nukningbudum phawraklami. Aduna nukmi tawduna lamdu makatana tayrami. Tanjaduda mamaybe matamubidi hakang wawasan dun hawgalaklami. Masang piyay manataram libido ubada ingangak na. Imagi ay ma, kayo nang natawriba sibo. Sanayay, mamay onthorak pada, mamaliblam do ubada sumjitu nagalamadalay silaga. Ima, sumangse, nurana tayragalay bado kuyrani haydana tuna ba sumsine taytokpo ni. Nang natawba sinanya mathonglay masade ko. Asiyay do na tamubi, masamananan silaga, korohan ba ibabu kurumzarami. Asumna, korohan ba kurumba loyrabada masanapi doon silaga. Asway matek asida tayro atay sidi horen niya nanaw nupi na nurana tawraga taytok halagi. Hoy, asiyay do na sanayay lam taytok libado tunaloy sinaba tawrami. Numit asigi nung tilda sanamasaga sanayay gado kulgi pukri asawada ising sopa ni hay na laklami. Madam duda, Thombagi masanupa itonton ba tondangdu lambida nauri ama paiduna sendrang ama kapnaba kanu hotnadu leirami. Madamduda masimanaw aniduna noknoktana wari saraga laambaduda sendrang adu pairaga satkirami madubuda tondangdu sauna. Nakoy ni ngay ko. Sanamasana. Ay koy buro. Nakoy natrabudi adagi sansida hagadroibo. Nangdi sasan gasu marol kang nadayne ada ikoy di sansida haiba maluba. Yare, sasan yu walay. Nakoy ginasir naw mayam na ikoy gipunsida masam yalisige gino. Sanayay na. Kayo, masige nga kasi na ngangli mayam sina. Hay, nakamasa. Ikoy niya, ngay daw na tabag layta mirim nati. Nanggon sinaraga cinda pawda na bagi matam layte. Lao sanamsa, jasilaw. Asige nga kasi gon sinaraga niya matamang na bani. Asiyay do na sanayay do ngasay magkay wangang dana tumilay rambado magi ngangpam thokpa kara nganglaga chatpa hokirami. Sanamasasu masigi matungda adumang inakirami
ꯑꯗꯨꯕꯨ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯕꯗ ꯇꯣꯟꯗꯥꯡꯗꯨꯗꯤ ꯁꯥꯎꯅ ꯃꯁꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯀꯔꯤ ꯑꯩꯕꯨ ꯉꯈꯥ ꯀꯥꯏꯅ ꯈꯪꯉꯤꯕ ꯑꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯂꯧꯗꯕꯗꯤ ꯇꯣꯏꯕ ꯑꯩꯉꯣꯟꯗ ꯉꯈꯥ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯁꯦ ꯃꯣꯏ ꯇꯥ ꯍꯥꯏꯅ ꯀꯧꯕ ꯉꯝꯃꯟꯗ꯭ꯔꯕ ꯑꯩ ꯇꯣꯟꯗꯥꯡ ꯅꯠꯇ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯗꯨ ꯁꯅꯥꯌꯥꯏ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯅꯥ ꯃꯆꯥꯅ ꯃꯁꯤ ꯌꯥꯏꯃꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯇꯣꯟꯗꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯀꯣꯛ ꯈꯔ ꯆꯥꯏꯁꯨ ꯍꯥꯏꯅꯩ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯍꯧꯖꯤꯛꯇ ꯏꯆꯦꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯍꯌꯦꯡ ꯇꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯨꯛ ꯄꯤꯔꯛꯑꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯎꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏ ꯃꯥꯒꯤ ꯈꯨꯇꯨꯝꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥ ꯃꯆꯥꯁꯨ ꯃꯁꯤꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯟꯗꯥꯡꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯏ ꯀꯥꯃꯈꯩ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯥꯏꯕꯦꯝ ꯑꯁꯪꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪꯕꯨ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯏ ꯀꯥꯃꯈꯩ ꯍꯜꯂꯛꯂꯤꯕꯗꯨꯅ ꯃꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯣꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯔꯦꯡ ꯄꯔꯦꯡ ꯃꯃꯤꯡ ꯊꯣꯟꯕꯗꯣ ꯑꯗꯨꯒꯤ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯅꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧ ꯎꯠꯂꯛꯂꯤꯕꯅꯤ ꯀꯅꯥꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯇꯥ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯗꯣ ꯑꯣꯏꯔꯝꯂꯅꯤ ꯍꯩ ꯃꯈꯣꯏꯗꯨꯗꯤ ꯅꯆꯦ ꯉꯥꯛꯇ ꯊꯣꯛꯂꯤꯕꯅꯤꯅꯦ ꯅꯆꯦꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛ ꯀꯔꯤ ꯈꯟꯗꯣꯛꯄ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯑꯩꯅ ꯂꯧꯔꯗꯧꯅꯤ ꯑꯁ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯅ ꯍꯩ ꯑꯄꯪ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯗꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯩ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯈꯪꯅꯤ ꯑꯩꯗꯤ ꯃꯥꯗꯣ ꯁꯣꯏꯗꯅ ꯂꯧꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯗ ꯏꯃꯨꯡꯗ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯆꯥꯗ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯃꯔꯨꯁꯤꯅ ꯃꯃꯤꯠꯇ ꯀꯥꯛꯄꯗ ꯉꯥꯏꯔꯤ ꯅꯨꯄꯤ ꯊꯤꯔꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯃꯄꯥ ꯇꯥꯔꯕꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯅꯩꯕꯗꯧꯅꯅꯦ ꯅꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯋꯥꯊꯤ ꯉꯥꯡꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯑꯗꯨꯅ ꯃꯃꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯥ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕ ꯇꯨꯗ ꯂꯦꯞꯀꯗꯒꯦ ꯏꯃꯥꯅ ꯄꯣꯔꯣꯛ ꯁꯣꯟꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯗꯧ ꯇꯜꯂꯕꯅꯤ ꯅꯄꯥ ꯊꯥꯡꯗꯕ ꯃꯁꯤꯕꯨ ꯑꯩꯅ ꯁꯣꯟꯅꯤꯡꯗꯨꯅ ꯁꯣꯟꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯏꯃꯥꯅ ꯁꯣꯟꯅꯤꯡꯗꯨꯅ ꯁꯣꯟꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯁꯣꯜꯂꯣ ꯍꯥꯏꯔꯛꯀꯦ ꯅꯠꯇꯦ ꯁꯤ ꯂꯩꯕꯥꯛꯇꯒꯤ ꯑꯕꯣꯛ ꯀꯩꯄꯨꯒꯅ ꯁꯣꯜꯂꯣ ꯍꯥꯏꯔꯛꯄ꯭ꯔꯕ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯍꯥꯠꯂꯒꯦꯅ ꯑꯩꯅ ꯁꯣꯜꯂꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯂꯥꯛꯅꯕꯗꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯁꯟꯊꯤ ꯆꯩ ꯁꯥꯔꯝꯕꯒꯤ ꯋꯥꯆꯦꯠ ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ ꯃꯆꯥꯅꯨꯄꯥꯗ ꯀꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯗꯨ ꯄꯦꯟꯖꯗꯅ ꯐꯨꯔꯣꯕ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯁꯤꯜꯂꯗꯧꯅꯤ ꯑꯃꯅ ꯑꯃ ꯇꯧꯔꯁꯨ ꯑꯩꯗꯤꯅꯦ ꯇꯥꯏꯅꯐꯝꯅꯤꯅ ꯂꯣꯏ ꯇꯥꯁꯤꯜꯂꯣꯕ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯔꯝꯕ ꯋꯥꯆꯦꯠꯇꯨ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯅꯥꯎ ꯑꯅꯤꯁꯦ ꯀꯔꯥꯏꯗ ꯀꯔꯤꯗ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯏꯆꯠ ꯆꯠꯇꯅ ꯂꯩꯕꯁꯦ ꯏꯃꯥ ꯄꯦꯟꯗꯦꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯃꯅꯥꯎ ꯑꯅꯤꯗ ꯈꯜꯂꯒ ꯂꯩ ꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯈꯨ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯃꯁꯤꯅ ꯋꯥꯈꯜꯈꯤꯇꯪ ꯇꯥꯔꯕꯗꯤ ꯏꯃꯨꯡꯁꯦ ꯏꯪꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯁꯟꯊꯤ ꯆꯩ ꯁꯥꯔꯤꯕꯗꯨ ꯑꯗꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯅ ꯃꯊꯦꯜ ꯀꯌꯥ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯨꯡꯒꯥꯗ ꯃꯩ ꯇꯦꯛꯂꯒ ꯇꯨꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯃꯨꯕꯤꯗꯨ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃ ꯃꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯍꯟꯊꯦꯝꯗꯨ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅꯅꯤ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯃꯨꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯀꯔꯤꯅꯣ ꯍꯅꯨꯊꯪꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ 이수 수로울 파우바 방글바 깐지나 누피의 마법 부실락나 따우리바시보 아이보 헤이 마마 따닝데 ጴ빠 깝드나 라우던 떠오르노 아이는 떠오리바시 떠우도 야다보기 떠오리바니 단자두다
ꯑꯍꯟ ꯊꯦꯝꯅ ꯄꯨꯔꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯩ ꯀꯣꯜꯂꯒ ꯃꯣꯏꯇꯥ ꯑꯩꯕꯨ ꯑꯁꯤꯗ ꯁꯨꯝ ꯂꯦꯞꯍꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯔꯣ? ꯇꯥꯃꯨꯕꯤꯅ ꯃꯔꯩꯒ ꯀꯣꯜꯂꯗꯅ ꯃꯣꯏꯇꯥ ꯀꯥꯏꯅ ꯃꯁꯤ ꯑꯉꯥꯡ ꯃꯤꯉꯝꯃꯤ ꯁꯦꯝꯕꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯃꯤꯅꯦ꯫ ꯇꯝꯅꯥꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯅꯕꯨ ꯍꯅꯨꯕ ꯏꯄꯥꯒꯨꯝꯂꯕꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯣꯏꯇꯥ ꯑꯩꯅꯦ ꯏꯆꯦꯒ ꯁꯨꯝ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯅ ꯂꯩꯔꯣ ꯍꯥꯏꯔꯣ? ꯑꯩꯒꯤ ꯀꯥ ꯀꯗꯥꯏ? ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯑꯩ ꯄꯣꯊꯥꯎꯔꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯅ ꯑꯍꯟꯊꯦꯝꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯃꯨꯕꯤ ꯃꯤꯀꯨꯞꯇꯨꯗ ꯃꯤꯠꯂꯨꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯄꯤꯔꯥꯡꯃꯥꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏ ꯃꯄꯥꯗ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯖꯕ ꯑꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯨ ꯄꯔꯦꯡ ꯁꯥꯅ ꯇꯍꯥ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯍꯜꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯥꯔꯤ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯆꯨꯝꯂꯕꯅꯤ, ꯍꯧꯖꯤꯛꯇ ꯅꯄꯥꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯁꯤꯡ ꯐꯠꯇꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ! ꯑꯍꯟꯊꯦꯝꯁꯨ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯌꯥꯏꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯕꯥꯕꯥ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯕꯥꯕꯥ! ꯃꯁꯤ ꯂꯥꯛꯂꯕꯗꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯍꯧꯔꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯏꯃꯨꯡꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯨ ꯎꯕꯗ ꯏꯉꯛꯅ ꯅꯈꯣꯏ ꯃꯔꯤꯗꯤ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥ ꯑꯣꯏꯔꯦ꯫ ꯁꯅꯥꯌꯥꯏꯅ ꯅꯠꯇꯦ, ꯄꯥꯕꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯏꯃ ꯏꯄꯥꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯆꯥꯅ ꯗꯨꯛ ꯁꯥꯎꯔꯤꯕꯣ? ꯕꯥꯕꯥ ꯈꯪꯁꯤꯟꯅꯗ ꯇꯧꯔꯅꯨ, ꯍꯅꯨꯊꯪꯁꯤꯗ ꯄꯥꯕꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯜꯂꯝꯒꯅꯤꯅꯦ ꯏꯃꯥꯇꯣꯟꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯄꯥꯕꯅꯗꯤ ꯀꯩꯝꯇ ꯇꯥꯗ꯭ꯔꯕꯣ? ꯃꯆꯥꯅꯨꯄꯤꯒꯨꯝꯂꯕ ꯃꯄꯨꯗꯨ ꯂꯥꯛꯂꯦꯅ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯤꯁꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯇꯥꯔꯨꯅꯤ ꯏꯆꯥꯁꯤꯗꯤ, ꯃꯣꯏ ꯐꯪꯖꯗꯗꯅ ꯀꯜꯂꯛꯇꯅ ꯍꯥꯏꯅꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯗꯨ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯐꯤ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯀꯩꯅꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯄꯥꯕꯨꯡꯁꯤ ꯇꯧꯔꯤꯁꯤꯕꯣ ꯍꯥ? ꯁꯅꯥꯌꯥꯏꯅ ꯍꯩ ꯏꯃꯥꯁꯥꯕꯤ ꯅꯪ ꯃꯁꯤ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯀꯔꯤ ꯑꯩꯕꯨ ꯏꯃꯥꯁꯥꯕꯤ ꯀꯥꯏꯅ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯇꯣꯟ ꯑꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯋꯥꯗꯨ ꯌꯦꯡꯂꯒ ꯉꯥꯡꯉꯨ꯫ ꯍꯥꯏꯌꯣ! ꯆꯍꯤ ꯁꯨꯗꯅ ꯏꯄꯥ ꯍꯅꯨꯕꯁꯤ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒ ꯑꯍꯟꯒꯁꯨ ꯌꯥꯝ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯃꯁꯤꯡ ꯂꯥꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯄ ꯁꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤ ꯅꯪ꯫ ꯑꯍꯟꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ? ꯍꯥꯏꯈꯣꯗꯅ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯔꯛꯇꯕꯗꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯀꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯈꯟꯅ ꯁꯅꯥꯌꯥꯏ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯕꯥꯕꯥ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯛꯀꯟꯗ ꯅꯆꯥꯏꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯗꯨ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃ ꯇꯃꯨꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯃꯄꯥꯕꯨꯡꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯁꯨ ꯁꯥꯎꯔꯤ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯄꯤꯔꯅꯨ꯫ ꯇꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯃꯩ ꯇꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯅꯤꯡꯉꯗꯤ ꯆꯠꯆꯈꯤꯕ ꯇꯥꯕꯅꯤ, ꯃꯣꯏꯗꯤꯅꯦ ꯐꯋꯥꯎ ꯉꯥꯛꯇꯅꯤ, ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯣꯏꯒꯤꯗꯃꯛ ꯅꯪ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯥꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝ, ꯑꯩ ꯉꯥ ꯂꯩꯔꯨꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯁꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯠꯇ ꯈꯥꯝꯕ ꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ
ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯀꯞꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯥꯃꯨꯕꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ, "ꯑꯣ ꯇꯥꯃꯨꯕꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯏꯃꯤꯠꯇ ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯩꯁꯥ! ꯑꯩꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯅꯣ? ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ!" ꯑꯁꯤ ꯈꯟꯅ ꯇꯥꯃꯨꯕꯤ ꯑꯋꯥꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣꯠꯅꯩꯕꯗ ꯇꯥꯃꯨꯕꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠꯇꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯍꯟꯊꯦꯝꯗꯨ ꯇꯥꯃꯨꯕꯤꯅ ꯃꯉꯣꯟꯗ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯃꯃꯥ, ꯃꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯅ ꯇꯥꯃꯨꯕꯤꯒꯤ ꯃꯁꯥ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯃꯨꯕꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯃꯄꯨꯔꯣꯏꯕꯅ ꯐꯝꯂꯝꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ, "ꯏꯅꯥꯛꯇ ꯀꯩꯗꯧꯕ ꯆꯪꯕꯤꯔꯛꯂꯤꯕꯅꯣ? ꯆꯪꯕꯤꯔꯛꯀꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯃꯨꯕꯤ ꯃꯃꯪꯗꯒꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯗꯨ ꯏꯟꯈꯤꯕꯗ ꯑꯍꯟꯊꯦꯝꯗꯨ ꯐꯃꯨꯡꯗꯒꯤ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯍꯟꯊꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯂꯩꯕꯥꯛꯇ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯃꯃꯥ, ꯃꯃꯥ, ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯃꯨꯕꯤꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯤꯅ ꯇꯞꯅ, "ꯑꯣꯟꯊꯣꯛꯄꯒꯤ ꯃꯪ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯂꯤꯕꯗꯨꯕꯣ? ꯑꯁ, ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯕꯤ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯃꯪꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯍꯟꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯃꯃꯥ, ꯅꯪ ꯁꯤꯗꯤꯕ ꯑꯣꯏꯗ ꯄꯥꯗꯕꯗ ꯑꯗꯨꯝ ꯈꯟꯗꯨ ꯂꯩꯔꯦ. ꯑꯗꯨꯅꯅꯤ ꯅꯃꯪꯗ ꯐꯥꯎ ꯇꯧꯔꯤꯕꯗꯣ." "ꯈꯪꯗꯦ ꯑꯗꯨꯅ ꯇꯧꯔꯤꯔꯥ? ꯑꯁꯨꯝꯅ ꯋꯥꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯨꯡꯗ ꯅꯨꯄꯤ ꯊꯤꯔꯣ ꯀꯥꯏꯅ ꯍꯥꯏꯖꯔꯔꯣꯏ." "ꯑꯗꯨꯅꯤ, ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯅꯨ ꯌꯥꯔꯦꯀꯣ, ꯇꯨꯝꯊꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯥꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯤ ꯊꯤꯅꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯍꯜꯁꯤꯡꯅ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯍꯟꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯗꯨꯃꯛꯄꯨ ꯏꯆꯥ ꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤꯒꯦ. ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯃ ꯍꯥꯗꯅ ꯇꯧꯕꯗꯤ ꯄꯥꯝꯗꯦ. ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ, ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯄꯤꯔꯣ. ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ." "ꯍꯣꯏ ꯅꯨꯄꯥꯒꯤ ꯃꯄꯥꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ. ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯕꯨ ꯄꯨꯅꯦꯝꯖꯔꯤ." ꯌꯥꯔꯦ ꯑꯩꯁꯨ ꯄꯨꯅꯦꯝꯖꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯃꯁꯦꯟ ꯈꯨꯔꯨꯝꯅꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." ꯁꯅꯥꯍꯜꯅ, "ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ?" "ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕꯗꯣ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕꯅꯤ. ꯑꯗꯣ ꯏꯃꯥ ꯍꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦ?" "ꯅꯄꯥꯕꯨꯡꯅꯕꯨꯗꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯍꯪꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ. ꯑꯗꯣ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ?" "ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯥꯅ ꯑꯗꯨꯝ ꯌꯥꯖꯒꯅꯤ." "ꯑꯗꯨꯅꯤꯗꯅ, ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ. ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯁꯅꯥꯍꯜꯁꯨ ꯃꯥꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯑꯃꯗꯤ ꯇꯥꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯟꯗꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅꯗ ꯎꯏꯗ." "ꯍꯣ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯎꯔꯤꯁꯦ ꯑꯩꯗ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯜꯂꯤꯗ." "ꯆꯨꯝꯃꯤ. ꯏꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯗꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯏꯅꯦ." "ꯍꯣꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨꯅꯦ. ꯏꯆꯥꯅꯨꯄꯤꯅ ꯌꯨꯝꯁꯦ
ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯍꯣꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯅꯥꯌꯥꯏꯗꯨ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯒ ꯅꯣꯕꯥꯞ ꯑꯃꯒ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡꯒ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏ ꯈꯧꯗꯦꯝꯂꯒ ꯏꯃꯥ ꯕꯥꯕꯥ ꯏꯆꯦꯗꯣ ꯂꯨꯍꯣꯡꯈꯤꯕ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ, ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯆꯦꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯗꯤ ꯑꯁꯣꯝꯗ ꯏꯆꯦꯗꯣ ꯆꯠꯄ ꯐꯥꯎꯕ ꯈꯨꯗꯤ ꯁꯣꯏꯗꯅ ꯊꯤꯔꯝꯂꯅꯤ꯫ ꯍꯩ ꯅꯪꯁꯨ ꯍꯌꯦꯡ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯟꯊꯧꯔꯤꯅꯤꯅꯦ꯫ ꯋꯥꯏꯒꯤꯗꯤꯅꯦ ꯁꯣꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯣꯟꯗꯅꯕ ꯌꯨꯝꯒ ꯄꯥꯟꯖꯔꯣꯏ꯫ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯅꯨꯄꯤꯗꯤ ꯃꯄꯥꯝꯅ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ, ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯤꯒꯗꯕꯅꯤꯅꯦ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯑꯩꯗꯤ ꯊꯥꯖꯗꯦ, ꯑꯩꯗꯤ ꯌꯨꯝꯒ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤꯗꯤꯕ ꯃꯃꯥ, ꯅꯆꯥ ꯌꯥꯏꯃꯅ ꯄꯥꯝꯕꯁꯤ ꯊꯤꯡꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯥꯒꯤ ꯃꯁꯤꯡꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯌꯥꯏꯃꯁꯤ ꯃꯁꯤꯡ ꯐꯠꯇꯦ, ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯃꯈꯣꯏꯗ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯁꯪꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯥꯡꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯃꯁꯤꯒꯤ ꯑꯇꯣꯝꯕꯁꯤꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕꯁꯤ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯗꯅ ꯆꯥꯛꯁꯦ ꯆꯥꯊꯣꯛꯀꯦ ꯍꯥꯏꯅ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯆꯠꯂꯝꯒꯗꯧꯔꯤꯕꯁꯤꯕꯣ꯫ ꯑꯁꯤ ꯈꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯌꯥꯏꯃꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯩ ꯌꯥꯏꯃ ꯀꯩꯗꯧꯔꯦ, ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯏꯃꯥ ꯑꯩꯈꯣꯏ ꯊꯪꯖꯧꯗꯣ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯕꯣ? ꯏꯃꯥ ꯃꯤ ꯍꯜꯂꯨꯒꯦ, ꯊꯪꯖꯧꯗꯣ ꯀꯥꯏꯗ ꯂꯩꯍꯧꯒꯦꯃꯤ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯃꯥ ꯑꯩ ꯉꯥꯎꯗꯦꯃꯤ, ꯑꯩꯈꯣꯏ ꯇꯣꯝꯕꯗꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯗꯥꯀꯨ ꯑꯃꯨꯖꯥꯎꯗꯣ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯨꯍꯧꯔꯦꯕ꯫ ꯍꯩ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯤꯗꯅꯦ ꯅꯄꯥ ꯂꯩꯕꯅꯤ, ꯅꯄꯥ ꯀꯧꯔꯨꯁꯨ, ꯑꯩꯁꯨ ꯅꯌꯥꯝꯕꯨꯡ ꯀꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯌꯨꯝꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯃꯨꯡ ꯍꯨꯞꯇꯨꯅ ꯆꯠꯂꯒ ꯇꯣꯟꯗꯥꯡꯗꯨ ꯗꯥꯀꯨ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯍꯟ ꯊꯦꯝꯅ ꯃꯈꯣꯏꯒꯤ ꯂꯧꯗ ꯂꯧ ꯈꯥꯎꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯂꯦꯝꯍꯧꯕ ꯆꯔꯨ ꯈꯔꯗꯨ ꯈꯣꯝꯖꯤꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯎ ꯁꯤꯡꯊꯣꯛꯄ ꯑꯃꯅ ꯗꯥꯗꯥ ꯂꯧ ꯀꯨꯝꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯗꯥꯗꯥ, ꯑꯍꯜꯊꯪꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔ ꯃꯇꯝꯁꯤꯗ ꯀꯥꯟꯅꯗꯦ, ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯅꯆꯥ ꯄꯤꯕ ꯇꯥꯟꯕ ꯑꯣꯏꯅ ꯏꯇꯩꯃ ꯑꯃ ꯀꯣꯛ ꯄꯨꯁꯤꯜꯂꯨꯗꯅ꯫ ꯏꯕꯣ ꯍꯅꯨꯊꯪꯗ ꯏꯆꯥ ꯄꯤꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯂꯧꯔꯒ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯄꯣꯛꯂꯕꯗꯤ ꯃꯗꯨꯅꯦꯅ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕꯗꯨꯗꯅꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤ꯫ ꯑꯗ ꯇꯥꯗ ꯍꯌꯦꯡ ꯇꯥꯗ ꯍꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯀꯥꯟꯗ ꯀꯅꯥꯅ ꯇꯥꯗ ꯍꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯏꯕꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯃꯗꯨꯒꯤ ꯃꯇꯝꯗꯨꯒꯤꯅ ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ ꯂꯥꯛꯆꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯁꯥꯎꯅꯤꯡꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯟꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯗꯥꯡ ꯑꯗꯨꯗꯤ ꯗꯥꯀꯨ ꯑꯃꯨꯖꯥꯎꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯨꯗꯦꯛꯂꯛꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠꯀꯥꯇꯨ ꯈꯥꯝꯗꯦꯛꯂꯝꯃꯤ꯫ ꯃꯁꯥ ꯃꯎ ꯄꯨꯝꯕꯗꯨꯁꯨ ꯄꯨꯝꯊꯤꯟ ꯊꯤꯟꯗꯣꯛꯇꯨꯅ ꯃꯃꯥꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯁꯨꯒꯠꯂꯒ ꯏꯃꯥ ꯈꯔ ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯂꯕ꯭ꯔꯥ? ꯃꯤ ꯈꯠꯅꯕꯅ ꯊꯧꯅꯥ ꯐꯔꯤꯕ, ꯅꯥꯔꯛꯂꯀꯥꯟꯗꯅ ꯑꯌꯣ ꯏꯃꯥ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯤꯒꯥꯏ ꯌꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯇꯥꯅꯤꯡꯗ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯕꯗ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯛꯅꯔꯛꯏ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏ ꯑꯇꯣꯝꯕꯤ, ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯀꯩꯗꯧꯔꯦ ꯀꯞꯂꯒ ꯆꯪꯂꯛꯂꯕꯗꯤ? ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯥ, ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯈꯣꯏꯅ ꯐꯥꯕꯗ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯣꯏ ꯍꯥꯏꯅ ꯂꯛꯅꯔꯛꯏꯅꯤꯅꯦ꯫ ꯀꯔꯤ? ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕꯗꯧꯅ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯃꯇꯤꯛ ꯂꯩꯔꯕꯗꯤ ꯐꯥꯔꯨ ꯂꯥꯎ ꯍꯥꯏꯌꯨꯅꯦ꯫ ꯍꯦ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯈꯪꯗ ꯁꯥꯔꯗꯅ꯫ ꯁꯅꯥ ꯃꯆꯥꯅ
ꯏꯃꯥ ꯇꯣꯛꯂꯨꯁꯦ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯣꯏꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯅꯥꯌꯥꯏꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯝꯃꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯤꯅ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨ ꯂꯩꯔꯝꯃꯤ ꯇꯥꯃꯨꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯇꯤꯡ ꯐꯨꯗꯣꯛꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯀꯔꯣꯝꯗꯒꯤꯅꯣ ꯃꯁꯤꯃꯨꯛ ꯇꯥꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯅꯣꯏ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯕ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯒꯦ ꯏꯆꯦ ꯌꯥꯏ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯗꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯛꯅꯔꯛꯄꯗꯨ ꯃꯆꯦ ꯌꯥꯏꯃꯗ ꯇꯝꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯗꯨꯛꯇ ꯁꯣꯟꯅ ꯈꯟꯕ ꯁꯅꯥꯌꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯈꯪꯅꯤꯕ ꯁꯅꯥ ꯃꯆꯥꯅ ꯏꯆꯦ ꯌꯥꯏ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯧ ꯅꯠꯇꯦ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯧꯕ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯕꯗꯤꯅꯦ ꯇꯞꯊꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏ ꯃꯅꯥꯎꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃꯒꯅ ꯈꯥꯝꯕ ꯇꯥꯗ ꯃꯅꯥꯎꯅꯨꯄꯤꯅ ꯇꯥꯛꯂꯛꯄ ꯗꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅ ꯈꯥꯝꯕ ꯌꯥꯗ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯇꯥꯃꯨꯕꯤꯗꯨ ꯄꯥꯈꯠꯅ ꯃꯁꯤꯒꯤꯅꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯤꯁꯦ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯝ ꯇꯥꯔꯦ ꯅꯈꯣꯏꯅꯤꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯎꯁꯨꯅꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯏꯅ ꯃꯥꯒꯤ ꯗꯀꯨ ꯑꯃꯨꯖꯥꯎ ꯍꯥꯏꯗꯣ ꯐꯨꯗꯠꯂꯝꯃꯗꯤ ꯐꯅꯤ ꯍꯥꯏꯁꯤꯅꯤ ꯁꯅꯥ ꯃꯆꯥꯅ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯑꯣ ꯑꯝꯇ ꯇꯥꯟꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦꯅ ꯗꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯗꯨ ꯋꯥꯀꯣꯛꯅ ꯐꯖꯅ ꯁꯥꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯆꯦ ꯌꯥꯏ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯗꯠꯂꯣ ꯅꯨꯡꯉꯥꯏꯖꯩ ꯀꯂꯛ ꯍꯦꯛ ꯄꯤꯔꯤ ꯁꯅꯥ ꯃꯆꯥꯅ ꯌꯥꯔꯦ ꯅꯪꯃꯁꯨ ꯏꯆꯦ ꯌꯥꯏ ꯌꯥꯔꯦ ꯇꯣꯛꯑꯕ ꯋꯥ ꯌꯥꯝꯅꯕ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥꯅ ꯃꯁꯤ ꯌꯥꯏꯃꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯈꯨꯜꯂꯩꯀꯥꯏ ꯄꯨꯝꯕꯗ ꯁꯅꯥꯌꯥꯏꯅ ꯗꯀꯨ ꯑꯃꯨꯖꯥꯎ ꯐꯨꯔꯦ ꯍꯥꯏꯅ ꯋꯥꯔꯤꯅꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯅꯁꯨ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯣꯟꯗꯥꯡ ꯋꯥꯈꯜꯗ ꯏꯁ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯩ ꯐꯨꯏ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯗꯀꯨ ꯑꯃꯨꯖꯥꯎꯗꯣ ꯐꯨꯊꯔꯝꯃꯤ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯪꯀꯅ ꯃꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯇꯣꯟꯗꯥꯡꯗꯨ ꯃꯁꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯁꯅꯥꯌꯥꯏ ꯍꯣꯏꯔꯣꯝꯗ ꯁꯅꯥꯌꯥꯏ ꯂꯨꯝꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯥꯌꯥꯏꯗꯨ ꯃꯈꯨꯠꯇ ꯂꯣꯡꯎꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯦꯃꯧꯗ ꯂꯩꯒꯦ ꯍꯥꯏꯗꯦꯕ ꯍꯣꯏꯗ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯃꯥꯗꯤ ꯄꯛꯆꯩ ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯎꯖꯔꯤꯕꯁꯤꯁꯨ ꯑꯁꯤ ꯈꯟꯅ ꯇꯣꯟꯗꯥꯡ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯅꯥꯌꯥꯏꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯥꯌꯥꯏꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡ ꯈꯧꯗꯦꯝꯗꯨꯅ ꯋꯥ ꯑꯃ ꯇꯥꯏꯖꯒꯦꯕ ꯑꯩꯉꯣꯟꯗꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯀꯥꯏꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯆꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯁꯛꯇꯤ ꯍꯥꯎꯇ꯭ꯔꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯣꯟꯗꯥꯡ ꯁꯅꯥꯌꯥꯏꯒꯤ ꯃꯇꯧꯗ ꯋꯥ ꯂꯥꯡꯒ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯅꯥꯌꯥꯏꯁꯨ ꯁꯨꯛꯇꯣꯛꯂꯒ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯎꯄꯥꯏ ꯂꯩꯇ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯅꯨꯡꯁꯤꯌꯦꯕ ꯀꯔꯤꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦꯕ ꯃꯁꯤ ꯅꯞꯁꯤꯟꯗꯨꯅ ꯁꯣꯏꯔꯣꯏꯁꯦ ꯆꯠꯂꯣ ꯑꯗ ꯑꯉꯥꯡ ꯃꯆꯥ ꯅꯪꯅꯁꯨ ꯑꯉꯥꯡꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯅꯣ ꯁꯅꯥꯌꯥꯏ ꯇꯣꯟꯗꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯅ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯇꯞꯅ ꯇꯣꯟꯗꯥꯡꯗ ꯋꯥꯈꯜ ꯇꯥꯅꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨꯗꯤ ꯑꯉꯥꯡ ꯋꯥꯈꯜꯅꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯆꯦ ꯃꯅꯥꯎ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯍꯤꯡꯂꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯁꯅꯥꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯐꯦꯠ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯁꯅꯥꯌꯥꯏꯁꯨ ꯇꯣꯟꯗꯥꯡ ꯆꯠꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯉꯥ ꯐꯥꯕ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯟꯗꯥꯡꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ
ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯖꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯄꯥꯈꯠꯄ ꯑꯃꯗꯨꯝ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯐꯛ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯒꯦꯅꯦ?" "ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯑꯁꯨꯝ ꯍꯪꯂꯤꯕꯁꯤꯕꯣ?" "ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯥꯁꯤ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯔꯝꯕ ꯏꯆꯥꯅ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯁꯤꯗ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯅꯆꯥꯁꯦ ꯋꯥꯈꯜ ꯂꯩꯕꯤ ꯑꯃꯒ ꯊꯦꯡꯅꯔꯨꯔꯦ, ꯑꯗꯨꯅꯅꯦ." "ꯋꯥꯈꯜ ꯂꯩꯕꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯅ ꯀꯣꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ." "ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡ ꯃꯃꯥꯗ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯣꯟꯗꯥꯡꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯅꯥꯃꯆꯥꯗꯨꯁꯨ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯍꯥꯏꯕ ꯆꯪꯂꯛꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯆꯦ ꯑꯅꯤꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯇꯨꯅ ꯍꯧ ꯆꯦꯟ ꯆꯣꯡꯕꯗ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯆꯥ ꯄꯤꯕ ꯌꯥꯎꯕꯕꯨꯗꯤ ꯋꯥꯈꯜ ꯂꯩꯕ, ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯌꯥꯎꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯗꯤ ꯃꯆꯥ ꯌꯥꯏꯃꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯈꯔ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡꯅ ꯑꯍꯟꯊꯦꯝ ꯑꯃꯗꯤ ꯇꯃꯨꯕꯤ ꯑꯅꯤꯒꯤ ꯃꯈꯣꯡ ꯈꯨꯌꯥꯗ ꯁꯅꯥꯌꯥꯏꯕꯨ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯌꯦꯡꯂꯒꯗꯤ ꯆꯥꯅ ꯆꯨꯅꯕ ꯈꯔ ꯋꯥꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯣꯟꯗꯥꯡ ꯑꯍꯜ ꯑꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ "ꯃꯃꯥ, ꯏꯅꯦ, ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯦ ꯁꯅꯥꯌꯥꯏꯁꯦ ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯨꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯌꯥꯏ ꯆꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ?" "ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ, ꯑꯗꯨꯕꯨ ꯏꯅꯦꯒ ꯃꯥꯃꯒꯁꯨ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ꯫ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ꯫ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯌꯥꯕꯤꯌꯨ." ꯑꯍꯟꯊꯦꯝꯅ "ꯅꯨꯄꯥ ꯃꯆꯥ, ꯏꯄꯥꯅ ꯌꯥꯔꯦ, ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ." "ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯁꯤꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯄꯥꯕꯅ ꯍꯦꯛꯇ ꯊꯥꯖꯔꯤꯁꯤꯕꯣ?" "ꯌꯥꯏꯃ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯂꯒꯅꯤ ꯑꯩꯅ ꯌꯥꯊꯣꯛꯂꯤꯕꯁꯦ꯫ ꯅꯪꯁꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯅꯦ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ." ꯁꯅꯥꯌꯥꯏ ꯃꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯅꯥꯌꯥꯏ ꯇꯣꯟꯗꯥꯡꯒ ꯂꯨꯍꯣꯡꯗꯨꯅ ꯇꯣꯟꯗꯥꯡꯗꯨ ꯁꯅꯥꯌꯥꯏ ꯍꯣꯏꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫